ꯑꯗꯨꯒꯨꯝꯂꯕ ꯖꯦꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕꯗꯤ ꯂꯥꯏꯔꯗꯅ ꯆꯦꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯕ ꯉꯝꯃꯟꯗꯕ ꯆꯦꯛꯂꯣꯟ ꯃꯊꯪ ꯈꯥꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯖꯦꯜ ꯑꯃꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯀꯝꯗꯧꯒꯅꯤ? Where's the first time? Let's make that six do is make a really complex key. Then get it to reach a keyhole on the other side of a steel panel 3-inch thick iron door to which we have totally no access. ꯑꯁꯤꯒꯨꯝꯂꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯨꯚꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯡꯕꯜ ꯀ꯭ꯔꯤꯌꯦꯇꯔꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯨ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯅ ꯕ꯭ꯂꯦꯛ ꯃꯤꯑꯣꯏꯁꯤꯡꯕꯨ ꯏꯟꯊꯣꯛꯄꯤꯕ ꯇꯨꯍꯠꯄꯤꯗꯨꯅ ꯊꯝꯕꯤꯕ ꯀꯌꯥ ꯇꯧꯕꯤꯔꯝꯕ ꯃꯇꯝꯅꯤ꯫ ꯕ꯭ꯂꯦꯛ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯍꯛꯀꯤꯗꯃꯛ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯣꯔꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛ ꯋꯥꯏꯠꯁꯤꯡꯅ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯖꯦꯜꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯋꯥꯏꯠꯁꯤꯡ ꯅꯨꯡꯉꯥꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯔꯤ ꯕ꯭ꯂꯦꯛꯁꯤꯡꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ꯫ ꯋꯥꯏꯠꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯕ꯭ꯂꯦꯛꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯍꯛ ꯃꯠꯄꯤꯕꯅꯤ ꯍꯥꯏꯕ ꯈꯟꯕ ꯉꯝꯕ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯝ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ ꯕ꯭ꯂꯦꯛꯁꯤꯡꯕꯨ ꯅꯣꯏꯍꯠꯄꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯕ꯭ꯂꯦꯛꯁꯤꯡꯒꯤ ꯍꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯅꯕ ꯂꯦꯞꯄꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯕꯥꯅꯤ ANC ꯍꯥꯏꯕꯗꯤ ꯑꯐ꯭ꯔꯤꯀꯥꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯇ ꯌꯥꯎꯔꯝꯃꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯤꯝ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟ ꯃꯕꯥꯅꯤꯅ ꯁꯍꯔꯗ ꯕꯣꯝ ꯈꯔ ꯄꯣꯈꯥꯏꯍꯟꯈꯤ꯫ ꯕꯣꯝꯁꯤꯡ ꯑꯁꯤꯅ ꯀꯅꯥꯕꯨꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯗꯦ꯫ ꯕꯣꯝ ꯑꯗꯨꯗꯒꯤ ꯄꯦꯝꯄ꯭ꯂꯦꯠꯁ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝꯗ ꯋꯥꯏꯠ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯆꯞ ꯃꯥꯟꯅꯩ ꯃꯥꯟꯅꯕ ꯔꯦꯁꯄꯦꯛ ꯎꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯃꯦꯁꯦꯖ ꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯒꯤ ꯍꯣꯠꯅꯖꯕ ꯑꯗꯨ ꯐꯦꯜ ꯑꯣꯏꯗꯨꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ꯫ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯗꯨꯅ ꯇꯤꯝꯕꯨ ꯆꯍꯤ 13 ꯑꯗꯨꯒ ꯁ꯭ꯇꯦꯐꯦꯟꯕꯨꯅ ꯆꯍꯤ 9 ꯖꯦꯜꯗ ꯂꯩꯕꯒꯤ ꯗꯟꯗꯤ ꯐꯪꯕ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯁ꯭ꯇꯦꯐꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯄꯥꯛꯂꯝꯗꯦ꯫ ꯃꯕꯥꯅꯤ ꯄ꯭ꯔꯤꯇꯣꯔꯤꯌꯥ ꯀꯧꯕ ꯖꯦꯜ ꯑꯃꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯖꯦꯜ ꯑꯗꯨꯒꯤ ꯖꯦꯂꯔ ꯃꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯋꯥꯏꯠꯁꯤꯡꯒ ꯃꯨꯛꯅꯕ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯁꯨ ꯕ꯭ꯂꯦꯛꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯏꯠꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯑꯁꯤ ꯋꯥꯏꯠꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯗꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯖꯦꯜ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯤꯝꯗꯤ ꯖꯦꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯊꯣꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯣꯛꯇ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯤ꯫ ꯃꯥ ꯆꯍꯤ 13 ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯦꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯐꯥꯎꯕ ꯈꯟꯗꯦ꯫ ꯃꯕꯥꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯜ ꯑꯗꯨꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯁꯤꯜ ꯑꯗꯨ ꯊꯪꯅꯔꯝꯃꯤ ꯑꯗꯨꯅ ꯋꯥꯜꯗ ꯊꯤꯟꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯔꯤꯕ ꯐꯥꯗꯣꯛꯁꯤꯡ ꯑꯗꯨ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯄꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯔꯝꯃꯤꯕ ꯐꯥꯗꯣꯛꯁꯤꯡ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯇꯤꯝꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯗꯦꯅꯤꯌꯦꯜ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯇꯥꯔꯕ ꯃꯤꯁꯛꯅꯤ꯫ ꯗꯦꯅꯤꯌꯦꯜꯅ ꯇꯤꯝꯗ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯕ꯭ꯂꯦꯛꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯄꯨꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯁꯤꯗ ꯕ꯭ꯂꯨ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯞꯅ ꯂꯩꯌꯨ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯔꯦꯄꯤꯁ ꯉꯥꯛꯇꯅꯤ꯫ ꯇꯤꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯆꯍꯤ 13 ꯑꯃꯗꯤ 9ꯒꯤ ꯐꯥꯗꯣꯛ ꯄꯤꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯇꯝꯗꯨ ꯐꯥꯎꯕ ꯖꯦꯜ ꯑꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯂꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯔꯟꯅꯤꯡ ꯇꯧꯔꯤꯉꯩ ꯗꯦꯅꯤꯌꯦꯜꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯃꯨꯛꯁꯨ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯋꯥꯡꯂꯕ ꯆꯦꯛꯄꯜꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯐꯤꯠ 10 ꯋꯥꯡꯕ ꯆꯦꯛꯄꯜꯁꯤꯒꯤ ꯋꯥꯡꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯠ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯇꯧꯔꯒ ꯆꯦꯟꯒꯦ ꯈꯜꯂꯕꯁꯨ ꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯅ ꯁꯨꯔꯨꯡ ꯇꯧꯕꯗ ꯆꯣꯛꯊꯗꯨꯅ ꯖꯦꯜꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯥꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯁꯥ ꯅꯁꯥꯒꯤ ꯅꯊ꯭ꯋꯥꯏ ꯅꯨꯡꯁꯤꯖꯔꯕꯗꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯃꯒ ꯗꯦꯅꯤꯌꯦꯜ ꯆꯠꯈꯤ꯫ ꯗꯦꯅꯤꯌꯦꯜ ꯆꯠꯈ꯭ꯔꯕꯀꯥꯟ ꯂꯤꯌꯣꯅꯥꯔꯗ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯖꯦꯜ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯀꯦ ꯈꯟꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯗꯦꯅꯤꯌꯦꯜꯗꯤ ꯖꯦꯜꯁꯤꯗ ꯅꯧꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯁꯤꯡ ꯍꯥꯏꯗꯨꯅꯇ ꯂꯩꯕꯅꯤ꯫ ꯍꯣꯏ ꯃꯃꯥꯡꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯔꯝꯕ ꯐꯥꯗꯣꯛ ꯈꯔ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯐꯥꯈꯤꯕꯗꯤ ꯂꯩꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯊꯛꯇꯒꯤ ꯖꯦꯂꯔ ꯑꯃꯅ ꯎꯔꯝꯃꯤ꯫
ꯖꯦꯂꯔꯗꯨ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯐꯥꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯤꯝꯗꯤ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫ ꯇꯤꯝꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯊꯣꯡꯁꯤꯡ ꯑꯗꯨꯒꯤ ꯁꯣ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯥꯅꯅꯕ ꯋꯥꯈꯜ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯁꯤꯡ ꯑꯗꯨ ꯁꯥꯕ ꯉꯝꯂꯕꯗꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯊꯥꯖꯕ ꯊꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯈꯣꯏ ꯃꯌꯥꯝ ꯏꯔꯨꯖꯔꯤꯉꯩ ꯇꯤꯝ ꯃꯃꯥꯟꯅꯕꯁꯤꯡꯗ ꯎꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯣ ꯁꯥꯁꯤ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯤꯑꯣꯅꯥꯔꯗꯣ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯎꯠꯂꯝꯃꯤ꯫ ꯁꯣꯗꯨ ꯗꯨꯄ꯭ꯂꯤꯀꯦꯠꯁꯨ ꯑꯣꯏꯗꯣꯏꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎꯒꯤ ꯁꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯁꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯐꯦꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯋꯥꯔꯛꯁꯣꯞꯇꯒꯤ ꯎ ꯑꯗꯨꯕꯨꯗꯤ ꯂꯧꯕ ꯌꯥꯕꯁꯨ ꯌꯥꯏ꯫ ꯁꯤꯗꯒꯤꯗꯤ ꯇꯤꯝ ꯇꯟꯖꯥ ꯐꯪꯕ ꯈꯨꯗꯤꯡꯒꯤ ꯖꯦꯂꯔꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯁꯣꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯦꯛꯊꯣꯛꯂꯝꯃꯤ꯫ ꯇꯤꯝ ꯋꯥꯔꯛꯁꯣꯞꯇꯒꯤ ꯎ ꯃꯆꯦꯠ 2 ꯂꯧꯔꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯣ ꯁꯦꯝꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯕ ꯁꯤꯜ ꯑꯗꯨꯒꯤ ꯁꯣ ꯁꯦꯝꯂꯝꯃꯤ꯫ ꯁꯣ ꯑꯗꯨ ꯐꯖꯅ ꯆꯥꯟꯅꯗꯨꯅ ꯃꯊꯧ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯅꯅꯕ ꯌꯦꯡꯕ ꯍꯧꯏ, ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯂꯣꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯊꯣꯡꯒꯤ ꯁꯣ ꯑꯃꯁꯨ ꯁꯥꯕ ꯂꯣꯏꯗꯨꯅ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯂꯤꯉꯩ ꯁꯣ ꯑꯗꯨ ꯇꯦꯛꯇꯨꯅ ꯊꯣꯡ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯑꯝꯃꯤ꯫ ꯑꯇꯦꯛꯄ ꯁꯣ ꯑꯗꯨꯕꯨꯗꯤ ꯂꯧꯊꯣꯛꯍꯧꯔꯦ, ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯁꯤꯟꯍꯧꯗ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯈꯔꯗꯤ ꯈꯟꯖꯥꯟꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ 192 ꯍꯧꯖꯤꯟꯈ꯭ꯔꯦ ꯖꯦꯜꯗꯨꯒꯤ ꯃꯅꯨꯡꯗ꯫ ꯃꯈꯣꯏꯒꯤ ꯇꯦꯟꯁꯟꯁꯨ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏ, ꯃꯄꯥꯟꯗꯒꯤ ꯍꯥꯡꯒꯗꯕ ꯁꯣ ꯑꯗꯨ ꯀꯔꯝꯅ ꯍꯥꯡꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ꯫ ꯂꯤꯑꯣꯅꯥꯔꯗꯅ ꯊꯧꯔꯤꯒꯤ ꯃꯇꯦꯡꯅ ꯍꯥꯡꯕꯁꯨ ꯌꯥꯏ, ꯇꯤꯝꯅ ꯀꯩꯁꯨꯝ ꯌꯥꯎꯗꯅ ꯊꯧꯔꯤ ꯈꯛꯇꯅ ꯍꯥꯡꯕ ꯌꯥꯔꯣꯏ꯫ ꯁꯣ ꯑꯗꯨ ꯍꯥꯡꯅꯕꯒꯤꯗꯃꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯕꯥꯅꯤ ꯊꯕꯛ ꯇꯧꯅ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯆꯠꯈ꯭ꯔꯕꯀꯥꯟ ꯇꯤꯝ ꯋꯥꯏ ꯇꯩꯅꯅꯕ ꯃꯣꯞꯀꯤ ꯆꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯁꯣꯗꯨ ꯆꯩ ꯑꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯆꯩꯁꯤꯒꯤ ꯃꯇꯦꯡꯅ ꯍꯥꯡꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯊꯥꯗꯕ ꯍꯧꯔꯛꯏ꯫ ꯇꯤꯝꯅ ꯆꯩ ꯑꯗꯨꯗ ꯎ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯣ ꯑꯗꯨꯁꯨ ꯎ ꯑꯗꯨꯗ ꯑꯃꯨꯛ ꯐꯤꯛꯁ ꯇꯧꯗꯨꯅ ꯁꯣꯗꯨ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯣ ꯑꯗꯨ ꯍꯥꯡꯅꯅꯕ ꯇꯤꯝ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯀꯥꯟ ꯁꯣ ꯑꯗꯨ ꯑꯀꯣꯟꯕꯗꯗꯤ ꯍꯥꯡꯕ ꯉꯝꯂꯦ, ꯑꯗꯨꯕꯨ ꯁꯣ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗ ꯃꯣꯞꯀꯤ ꯆꯩ ꯑꯗꯨꯗꯒꯤ ꯁꯣꯗꯨ ꯃꯈꯥꯗ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯇꯤꯝ ꯃꯊꯥ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯁꯣ ꯑꯁꯤ ꯁꯣꯏꯗꯅ ꯎꯈ꯭ꯔꯒꯅꯤ ꯈꯟꯕꯗ꯫ ꯇꯤꯝꯁꯨ ꯀꯣꯛ ꯊꯥꯗꯕ ꯌꯥꯕ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯩ ꯑꯗꯨꯗ ꯆ꯭ꯋꯤꯡꯒꯝ ꯁꯥꯏꯔꯒ ꯅꯞꯁꯤꯟꯗꯨꯅ ꯁꯣ ꯑꯗꯨꯕꯨ ꯆ꯭ꯋꯤꯡꯒꯝ ꯑꯗꯨꯗ ꯅꯞꯍꯜꯂꯛꯇꯨꯅ ꯁꯣꯗꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯆꯥꯛ ꯆꯥꯕ ꯆꯠꯄꯗ ꯇꯤꯝ ꯃꯃꯥꯟꯅꯕꯁꯤꯡꯗ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯒꯥꯔꯗꯦꯟꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯁ꯭ꯇꯦꯐꯦꯟꯅ ꯁꯣꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯁꯣꯁꯤꯡ ꯑꯗꯨꯕꯨ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤ, ꯃꯔꯝꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤꯜ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯛꯂꯕꯗꯤ ꯁꯣꯁꯤꯡ ꯑꯗꯨ ꯐꯥꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯁꯣꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯐꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦ꯫ ꯖꯦꯂꯔꯗꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯆꯤꯡꯅꯗꯨꯅ ꯃꯈꯣꯏ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯇꯤꯝꯅ ꯑꯩ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯗ ꯍꯥꯔ ꯆꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯆꯠꯈ꯭ꯔꯕꯀꯥꯟ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯅ ꯁꯣꯏꯗꯅ ꯐꯥꯔꯕꯗꯤ ꯁꯨꯡꯁꯣꯏꯗꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯇꯤꯝ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯁꯤꯜ ꯑꯗꯨꯒꯤ ꯁꯣꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯒ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯇꯤꯝꯅ ꯈꯪꯂꯦ ꯁꯣ ꯑꯇꯩꯁꯨ ꯁꯥꯕ ꯃꯊꯧ ꯇꯥꯈꯤꯒꯅꯤ ꯍꯥꯏꯕ꯫ ꯇꯤꯝꯅ ꯃꯥ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯛꯁꯣꯞꯇ ꯋꯥꯀꯔ ꯑꯣꯏꯕ ꯑꯃꯗ ꯆꯦ ꯑꯃꯈꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯗꯨꯒꯤ ꯃꯍꯨꯠ ꯁꯤꯒꯔꯦꯠ ꯑꯃꯗꯤ ꯁꯣꯞ ꯄꯤꯔꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯆꯦ ꯑꯗꯨ ꯐꯪꯂꯕꯀꯥꯟꯗ ꯆꯦꯗꯨꯒꯤ ꯃꯍꯨꯠ ꯁꯤꯒꯔꯦꯠ ꯑꯃꯗꯤ ꯁꯣꯞ ꯂꯣꯟꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯑꯣꯅꯥꯔꯗ ꯑꯃꯗꯤ ꯇꯤꯝ ꯅꯨꯃꯤꯗꯥꯡ ꯍꯧꯒꯠꯇꯨꯅ ꯃꯊꯪꯒꯤ ꯊꯣꯡ ꯀꯌꯥꯝ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯦꯝꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯣ ꯑꯗꯨꯅ ꯊꯣꯡꯁꯤꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯆꯧꯕ ꯄꯣꯠꯆꯩ ꯄꯨꯕ ꯆꯀꯥ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗꯨ ꯃꯈꯣꯏꯅ ꯈꯪꯂꯗꯨꯅ
ꯃꯕꯥꯅꯤ ꯅꯥꯀꯟꯗ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯅꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯎꯗꯨꯅ ꯂꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯆꯠꯈ꯭ꯔꯦ ꯈꯪꯂꯕ ꯀꯥꯟꯗ ꯃꯕꯥꯅꯤ ꯑꯃꯨꯛ ꯊꯣꯡꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯍꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯗꯦꯅꯤꯌꯦꯜ ꯍꯧꯅ ꯂꯣꯛ ꯈꯨꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯦꯂꯔꯠ ꯂꯩꯌꯨ ꯍꯥꯏꯅ ꯁꯤꯒꯅꯦꯜ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯂꯤꯌꯣꯅꯥꯔꯗ ꯑꯃꯗꯤ ꯇꯤꯝꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯆꯠꯈ꯭ꯔꯕꯀꯥꯟ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯇꯤꯝ ꯁꯣꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯖꯛ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯑꯍꯤꯡꯗꯗꯤ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯇꯤꯝ ꯅꯣꯡꯉꯥꯜꯂꯒ ꯊꯦꯡꯉꯐꯥꯎ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯇꯤꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯤꯝꯕꯨ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈ꯭ꯔꯕꯀꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯇꯤꯝꯒꯤ ꯂꯩꯐꯝ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯤꯝꯗ ꯆꯤꯡꯅꯕ ꯂꯩꯕꯒꯤꯅꯤ꯫ ꯁꯨꯝ ꯆꯦꯛ ꯇꯧꯕꯗꯨꯗ ꯇꯤꯝꯒꯤ ꯖꯛꯇꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯁꯣ ꯑꯇꯦꯛꯄꯒꯤ ꯃꯆꯦꯠ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯤꯝꯅ ꯐꯣꯇꯣ ꯁ꯭ꯇꯦꯟ ꯑꯣꯏꯒꯦ ꯊꯝꯖꯤꯟꯕꯅꯤ ꯍꯥꯏꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯖꯛꯇ ꯂꯣꯠꯈꯤꯕ ꯁꯣꯁꯤꯡ ꯑꯗꯨ ꯍꯥꯟꯅꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯋꯥꯏ ꯇꯩꯕꯒꯤ ꯆꯩ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯩ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯗꯨ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯇꯤꯝꯁꯨ ꯈꯪꯂꯦ ꯁꯣꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯣꯠꯄ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯣꯏꯔꯛꯂꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯇꯣꯞꯄ ꯃꯥꯟꯅꯗꯅ ꯂꯣꯠꯂꯝꯃꯤ꯫ ꯈꯔꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ, ꯈꯔꯅ ꯐꯤ ꯁꯨꯐꯝꯗ, ꯑꯁꯨꯝꯅ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯊꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕ, ꯁꯣ ꯁꯦꯝꯕ ꯇꯧꯔꯝꯃꯤ꯫ ꯁꯣ 18ꯗꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯀꯥꯟꯗ ꯇꯤꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯂꯣꯏꯅꯃꯛꯁꯨ ꯖꯦꯜ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ꯫ ꯑꯗꯨꯕꯨ ꯂꯤꯌꯣꯅꯥꯔꯗ, ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯇꯤꯝ ꯃꯈꯣꯏ ꯑꯍꯨꯝ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯑꯀꯤꯕ ꯂꯩꯕꯅ ꯑꯁꯨꯝꯅ ꯆꯦꯟꯊꯣꯛꯅꯤꯡꯂꯝꯗꯦ꯫ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯆꯦꯟꯊꯣꯛꯄꯗ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯃꯈꯣꯏꯅ ꯈꯥꯏꯖꯤꯟꯅꯔꯒ ꯇꯨꯠꯄꯦꯁꯇ ꯄꯩꯁꯥ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯂꯣꯟꯅ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯀꯩꯁꯨꯝ ꯐꯪꯗꯦ꯫ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯂꯥꯏꯅꯅꯕꯒꯤꯗꯃꯛ ꯆꯦ ꯑꯃꯗ ꯇꯤꯝꯅ ꯃꯦꯞ ꯑꯣꯏꯅ ꯌꯦꯛꯊꯣꯛꯇꯨꯅ ꯆꯦ ꯑꯗꯨꯕꯨ ꯆꯩꯒꯤ ꯃꯇꯦꯡꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯃꯅꯥꯛꯇ ꯌꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯔꯥꯏꯗꯒꯤ ꯀꯝꯗꯧꯅ ꯆꯠꯂꯒ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯛꯂꯕ ꯀꯥꯟꯗ ꯇꯤꯝ ꯁꯣ ꯍꯥꯡꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯤꯌꯣꯅꯥꯔꯗ ꯑꯃꯗꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯁꯤꯜꯁꯤꯡ ꯑꯗꯨꯕꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯒꯤ ꯃꯩꯒꯤ ꯋꯥꯌꯔ ꯑꯃ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯊꯣꯛꯂꯦ꯫ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯖꯦꯂꯔꯕꯨ ꯐꯥꯗꯣꯛ ꯃꯌꯥꯝ ꯑꯗꯨꯅ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯌꯔꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯦꯝꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯊꯣꯛꯈꯤꯕ ꯌꯥꯅꯕꯅꯤ꯫ ꯁꯣꯝꯗ ꯃꯣꯏ ꯑꯍꯨꯝꯁꯨ ꯊꯣꯡꯁꯤꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯊꯪ ꯍꯥꯡꯗꯨꯅ ꯂꯥꯛꯄꯅ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯊꯣꯡ ꯑꯃ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯊꯣꯡ ꯑꯗꯨꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯛꯇꯅ ꯍꯥꯡꯕ ꯌꯥꯒꯗꯕ ꯊꯣꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯃꯩ ꯁꯦꯝꯅꯅꯕ ꯂꯣꯏꯅ ꯂꯩꯈ꯭ꯔꯤꯉꯩ ꯃꯇꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯁꯣꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯊꯣꯡꯁꯤꯒꯤ ꯃꯇꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯊꯣꯡ ꯑꯣꯏꯒꯗꯧꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯣꯁꯤꯡ ꯑꯗꯨ ꯑꯃꯃꯨꯛ ꯍꯥꯞꯆꯤꯟ ꯌꯦꯡꯕꯗ ꯑꯃꯐꯥꯎꯕ ꯆꯥꯟꯅꯔꯝꯗꯦ꯫ ꯑꯁꯥꯎꯕꯅ ꯊꯜꯂꯕ ꯂꯤꯌꯣꯅꯥꯔꯗ ꯊꯣꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯅꯕ ꯀꯥꯎꯔꯝꯃꯤ꯫ ꯊꯣꯡꯗꯨ ꯀꯥꯎꯕꯗ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯃꯩ ꯁꯦꯝꯕꯒꯤ ꯂꯥꯡꯅꯕꯗꯨꯗ ꯃꯈꯣꯜꯗꯨ ꯇꯥꯕ ꯉꯝꯈꯤꯗꯦ꯫ ꯊꯨꯅ ꯌꯥꯡꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯇꯤꯝ ꯃꯤꯔꯔ ꯃꯆꯦꯠ ꯑꯃꯒꯤ ꯃꯇꯦꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯂꯩꯔꯤꯕꯗꯨꯒꯤ ꯄꯣꯖꯤꯁꯟ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯊꯣꯔꯛꯄ ꯉꯝꯂꯦ꯫ ꯃꯈꯣꯏꯅ ꯁꯣꯔꯣꯛ ꯌꯧꯔꯛꯄꯗꯗꯤ ꯃꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯗꯦ꯫ ꯈꯔꯒ ꯂꯥꯞꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯉꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯃꯣꯏ ꯑꯍꯨꯝꯗꯤ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕꯅ ꯊꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯍꯥꯏꯅ ꯈꯟꯖꯕꯗ꯫ ꯑꯁꯨꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯐꯥꯗꯣꯛꯁꯤꯡꯒꯤ ꯂꯩꯐꯝꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯈꯪꯂꯦ ꯃꯈꯣꯏ ꯑꯍꯨꯝ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯐꯥꯗꯣꯛꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ꯫ ꯐꯥꯗꯣꯛ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯤꯕ ꯖꯦꯜ ꯑꯗꯨꯗꯒꯤ꯫ ꯇꯤꯝ, ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯂꯤꯌꯣꯅꯥꯔꯗ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯊꯥꯗꯣꯛꯇꯨꯅ ꯂꯟꯗꯟꯗ ꯆꯠꯈꯤ꯫
ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯈꯤꯗꯦ꯫ ꯀꯣꯟꯅ ꯃꯈꯣꯏ ANC ꯑꯃꯨꯛꯀ ꯍꯟꯅ ꯖꯣꯏꯟ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯕ꯭ꯂꯦꯛꯁꯤꯡꯒꯤꯗꯃꯛ ꯈꯣꯡꯖꯪ ꯑꯃꯨꯛ ꯆꯪꯁꯤꯟꯈꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫